ꯃꯃꯥꯡꯉꯩꯗ ꯆꯤꯡ ꯑꯃꯗ ꯀꯩ ꯑꯃꯅꯦ ꯑꯣꯛ ꯑꯃꯅꯦ ꯅꯨꯄꯥ ꯑꯃꯅꯦ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯀꯩꯗꯨꯒ ꯌꯥꯝꯅ ꯆꯥꯟꯅꯔꯝꯃꯤ꯫ ꯀꯩꯗꯨꯅꯗꯤ ꯑꯣꯛꯇꯨ ꯌꯥꯝꯅ ꯆꯥꯅꯤꯡꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯀꯩꯗꯨ ꯑꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯥꯛꯅꯕ ꯆꯣꯡꯁꯤꯜꯂꯝꯃꯤ꯫ ꯑꯣꯛꯇꯨ ꯆꯥꯎꯕꯗ ꯅꯠꯇꯅ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯑꯌꯨꯛꯇ ꯂꯩꯌꯣꯜꯂꯒ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯨꯡꯁꯥꯗ ꯐꯧꯕꯗꯒꯤ ꯃꯁꯥꯗꯨ ꯂꯩꯈꯣꯝꯅ ꯊꯥꯅ ꯀꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯈꯣꯝ ꯊꯥꯅ ꯇꯩꯔꯕ ꯑꯣꯛꯇꯨꯒꯤ ꯎꯟꯁꯥꯗꯨ ꯀꯩꯗꯨꯅ ꯆꯤꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯣꯛꯇꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯩꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯀꯩꯗꯨꯅ ꯑꯣꯛꯇꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯗ ꯃꯥꯒꯤ ꯃꯔꯨꯞ ꯅꯨꯄꯥꯗꯨꯗ ꯀꯔꯝꯅ ꯑꯣꯛꯇꯨ ꯍꯥꯠꯄ ꯉꯝꯒꯗꯒꯦ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯝꯃꯤ, ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯣꯛꯅ ꯂꯩꯑꯣꯜꯂꯤꯉꯩ ꯃꯇꯝꯗ ꯅꯍꯥꯛꯅ ꯂꯥꯟꯗꯥꯔꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯒꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯇꯥꯛꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯗꯨꯅ ꯉꯟꯇꯥꯅ ꯑꯣꯛꯇꯨ ꯂꯩꯈꯣꯝꯗ ꯀꯨꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯥꯛꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯣꯛꯇꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯀꯩꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯅꯨꯄꯥꯗꯨꯅ ꯑꯣꯛꯀꯤ ꯁꯥꯗꯣꯡꯗꯨ ꯃꯊꯟꯇꯒꯤ ꯑꯣꯏꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯤꯡꯈꯪ ꯄꯥꯟꯕ ꯎꯒꯤ ꯎꯁꯥ ꯑꯃꯗ ꯌꯥꯟꯗꯨꯅ ꯃꯁꯥ ꯍꯤꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯣꯛꯇꯨ ꯀꯤꯁꯤꯜꯂꯝꯃꯤ꯫ ꯆꯩꯗꯨꯒꯤ ꯅꯥꯀꯜ ꯅꯥꯀꯜꯗꯨ ꯂꯦꯡꯕꯥꯟꯗ ꯍꯥꯞꯀꯠꯂꯕꯗ ꯅꯨꯄꯥꯗꯨꯅ ꯀꯩꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯑꯣꯛꯁꯤ ꯄꯨꯗꯨꯅ ꯂꯦꯡꯕꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯕꯗꯤ ꯑꯣꯛꯀꯤ ꯁꯥꯗꯣꯡ ꯑꯗꯨ ꯈꯥꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯄꯨꯔꯒ ꯁꯥꯁꯤꯕꯨ ꯈꯥꯍꯜꯂꯕꯗꯤ ꯀꯥꯟꯅꯔꯔꯣꯏ꯫ ꯀꯩꯗꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯔꯝꯃꯤ꯫ ꯑꯣꯛ ꯍꯥꯠꯂꯤꯕ ꯃꯐꯝꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯌꯥꯝꯅ ꯂꯥꯞꯂꯝꯃꯤ꯫ ꯑꯣꯛ ꯄꯨꯜꯂꯤꯕ ꯆꯩꯗꯨ ꯀꯩꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯂꯛꯇꯨꯅ ꯄꯨꯕꯗ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯩꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛ ꯀꯔꯤꯝꯇ ꯋꯥꯏ ꯍꯥꯏꯔꯛꯀꯅꯨꯀꯣ, ꯑꯁꯨꯝ ꯆꯠꯂꯨ꯫ ꯀꯩꯗꯨꯁꯨ ꯃꯈꯣꯏꯅ ꯄꯨꯔꯤꯕ ꯁꯥꯗꯨ ꯈꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯕꯗꯒꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯔꯨꯝꯕ ꯄꯣꯠ ꯄꯨꯕꯒꯤ ꯆꯩꯅꯥꯗꯨ ꯈꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗꯗꯤ ꯋꯥꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯨꯅ ꯑꯥꯏ ꯍꯥꯏꯅ ꯂꯥꯎꯔꯝꯗꯨꯅ ꯂꯦꯡꯕꯥꯟꯗ ꯄꯨꯔꯤꯕ ꯆꯩꯗꯨ ꯍꯨꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯀꯩꯗꯨꯗ ꯑꯣꯛꯀꯤ ꯁꯥꯗꯣꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯥꯔꯒꯅꯤ ꯍꯥꯏꯅ ꯁꯥꯎꯖꯤꯟꯅꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯅꯨꯄꯥꯗꯨꯅ ꯑꯣꯛꯇꯨ ꯃꯀꯛ ꯀꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯩꯗꯨꯗ ꯃꯅꯤꯡ ꯃꯃꯥꯡ ꯍꯣꯕ ꯋꯥꯒꯤ ꯎꯇꯣꯡ ꯑꯃ ꯄꯤꯗꯨꯅ ꯏꯁꯤꯡ ꯁꯣꯛꯍꯟꯕ ꯊꯥꯈꯤꯔꯝꯃꯤ꯫ ꯀꯩꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯨꯄꯥꯗꯨꯅ ꯑꯣꯛꯀꯤ ꯁꯥꯗꯣꯡꯗꯨ ꯈꯔ ꯂꯣꯠꯁꯤꯜꯂꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯍꯩ ꯃꯔꯨ ꯈꯔ ꯑꯣꯛꯀꯤ ꯁꯥꯗꯣꯡꯁꯤꯡꯗꯨꯗ ꯇꯣꯠꯁꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯁꯥꯗꯣꯡ ꯈꯔꯅ ꯆꯩꯗ ꯌꯥꯏꯗꯨꯅ ꯆꯥꯅꯕ ꯄꯥꯇ꯭ꯔꯗꯨꯒꯤ ꯃꯅꯤꯡ ꯃꯈꯥ ꯏꯊꯪ ꯊꯪꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯀꯩ ꯑꯗꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯀꯩꯗꯨꯅ ꯎꯇꯣꯡꯗꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯂꯥꯛꯄꯗ ꯃꯅꯤꯡ ꯃꯃꯥꯡ ꯍꯣꯕ ꯎꯇꯣꯡꯅꯤꯅ ꯈꯔ ꯆꯠꯂꯒ ꯏꯁꯤꯡ ꯑꯃꯠꯇ ꯍꯦꯛꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯏꯁꯤꯡꯗꯨ ꯁꯣꯛꯄ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯂꯝꯃꯤ꯫ ꯀꯌꯥꯔꯛ ꯍꯟꯅ ꯍꯟꯒꯠ ꯍꯟꯗꯥ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗꯨꯗ ꯎꯄꯥꯟꯕꯤ ꯑꯃꯗ ꯈꯨꯅꯨꯅ ꯇꯣꯡꯂꯗꯨꯅ ꯏꯁꯤꯡ ꯁꯣꯛꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯔꯝꯃꯤ꯫ ꯀꯩꯅ ꯃꯅꯤꯡ ꯃꯃꯥꯡ ꯍꯣꯕ ꯎꯇꯣꯡ ꯑꯃꯗ ꯏꯁꯤꯡ ꯁꯣꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨꯞꯅ ꯑꯣꯛꯀꯤ ꯁꯥꯗꯣꯡ ꯎꯃꯪꯗ ꯂꯣꯠꯄ ꯆꯠꯂꯤ꯫ ꯈꯨꯅꯨꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗꯒꯤ ꯀꯩꯗꯨꯅ ꯎꯇꯣꯡꯗꯨ ꯍꯨꯟꯗꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯔꯨꯞꯇꯨꯒꯤ ꯃꯌꯨꯝꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯗꯨꯅ ꯍꯜꯂꯛꯂꯕꯗ ꯃꯥꯒꯤ ꯃꯔꯨꯞꯇꯨꯅ ꯑꯈꯥꯕ ꯃꯔꯨ ꯇꯣꯠꯁꯤꯟꯗꯨꯅ ꯌꯥꯏꯔꯕ ꯑꯣꯛꯁꯥꯗꯨ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯆꯥꯔꯤꯉꯩꯗ ꯃꯔꯨꯞꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕꯗꯒꯤ ꯑꯣꯛꯁꯥ ꯑꯁꯤ ꯈꯥꯔꯤꯕꯅꯤ꯫ ꯈꯥꯔꯕ ꯑꯣꯛꯁꯥ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯈꯥꯕ ꯑꯣꯛꯁꯥꯁꯤꯡ ꯑꯁꯤ ꯀꯩꯗꯧꯔꯨꯈꯤꯅꯤ? ꯑꯁꯨꯝ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥꯗꯨꯅ ꯊꯥꯡꯅ
ꯄꯥꯇ꯭ꯔꯗꯨꯒꯤ ꯃꯅꯤꯡꯗ ꯂꯣꯠꯇꯨꯅ ꯊꯝꯈꯤꯕ ꯑꯣꯛꯁꯥꯗꯨ ꯃꯀꯛ ꯃꯀꯛ ꯀꯛꯇꯨꯅ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯨꯞꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯕꯗꯨ ꯎꯕꯗ ꯀꯩꯗꯨꯅ ꯃꯥꯒꯤ ꯄꯥꯇ꯭ꯔꯗꯒꯤ ꯑꯣꯛꯁꯥꯗꯨ ꯂꯧꯔꯒ ꯆꯥꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯑꯣꯛꯁꯥꯅ ꯈꯥꯔꯝꯗꯕꯗꯨ ꯎꯕꯗ ꯃꯔꯨꯞꯇꯨꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯈꯜꯂꯝꯃꯤ꯫ ꯀꯩꯗꯨꯅ ꯅꯨꯄꯥꯗꯨꯗ ꯁꯥꯎꯅ ꯆꯣꯡꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯀꯤꯔꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯩꯗꯨꯕꯨ ꯀꯔꯝꯅ ꯃꯥꯡꯍꯟꯒꯗꯕꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯒꯨꯍꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯝꯃꯤ ꯑꯗꯨꯒ ꯀꯩ ꯑꯗꯨꯗꯒꯤ ꯉꯥꯛ ꯁꯦꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯔꯝꯃꯤ꯫ ꯂꯣꯠꯂꯤꯕꯗꯨ ꯎꯔꯗꯨꯅ ꯉꯪꯂꯒ ꯍꯥꯏꯔꯝꯃꯤ, "ꯄꯥꯡꯗꯕ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯅꯍꯥꯛ ꯒꯨꯍꯥ ꯑꯁꯤꯗ ꯂꯣꯠꯂꯤꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯁꯤꯒꯗꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯣ!" ꯀꯩꯗꯨꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯀꯅꯥꯃꯠꯇꯁꯨ ꯍꯥꯏꯗꯣꯛꯇꯅ ꯃꯥꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯒꯨꯍꯥ ꯃꯅꯨꯡꯗ ꯊꯝꯂꯤꯕ ꯁꯥꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯕꯗꯒꯤ ꯌꯦꯡꯁꯤꯜꯂꯤꯕꯅꯤ꯫ ꯒꯨꯍꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥ ꯌꯥꯝ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯀꯩꯗꯨꯅ ꯁꯥꯁꯤꯡ ꯑꯗꯨ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅ ꯃꯉꯣꯟꯗ ꯑꯆꯧꯕ ꯅꯝꯊꯥꯛ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯕꯅ ꯁꯥꯁꯤꯡ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯁꯤꯡ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯩꯁꯤꯡꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤ ꯕꯕꯥꯗꯒꯤ ꯁꯥꯁꯤꯡ ꯑꯁꯤ ꯌꯦꯡꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯑꯩꯅ ꯍꯦꯛꯇ ꯌꯦꯡꯍꯟꯕ ꯌꯥꯗꯦ." ꯀꯩꯗꯨꯅ ꯅꯨꯄꯥꯗꯨꯗ ꯑꯌꯥꯕ ꯂꯧꯕꯤꯅꯕ ꯇꯥꯛꯁꯤꯜꯂꯝꯃꯤ꯫ ꯀꯩꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯅꯨꯄꯥꯗꯨꯅ ꯌꯥꯗꯕ ꯉꯝꯗꯕ ꯁꯥꯗꯨꯅ ꯃꯍꯥꯛꯅ ꯒꯨꯍꯥꯗꯨꯒꯤ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯆꯠꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯉꯥꯡꯗꯨꯅ ꯃꯄꯥꯗ ꯍꯪꯂꯝꯃꯤ, "ꯕꯕꯥ, ꯑꯩꯒꯤ ꯃꯔꯨꯞ ꯀꯩꯅ ꯒꯨꯍꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯥ ꯃꯌꯥꯝ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯔꯤ, ꯌꯦꯡꯍꯜꯂꯨ ꯍꯥꯏꯕ꯭ꯔꯥ?" ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯁꯥꯔꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯁꯥꯁꯤꯡ ꯑꯁꯤ ꯌꯦꯡꯒꯦ ꯍꯥꯏꯔꯕꯗꯤ ꯒꯨꯍꯥ ꯃꯅꯨꯡꯗ ꯆꯣꯡꯁꯤꯜꯂꯛꯂꯕꯗꯤ ꯎꯕ ꯐꯪꯒꯅꯤ." ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯀꯩꯗꯨꯅ ꯈꯜꯂꯝꯃꯤ, ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯒꯨꯍꯥꯗ ꯆꯣꯡꯁꯤꯜꯂꯕꯗꯤ ꯁꯥ ꯑꯃ ꯍꯥꯠꯇꯨꯅ ꯆꯥꯕ ꯌꯥꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯒꯨꯍꯥ ꯃꯅꯨꯡꯗꯨꯗ ꯆꯣꯡꯁꯤꯜꯂꯝꯃꯤ꯫ ꯒꯨꯍꯥ ꯃꯅꯨꯡꯗꯨꯗꯒꯤ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯂꯥꯏꯕꯛ ꯐꯕꯅ ꯒꯨꯍꯥꯗꯨ ꯂꯨꯔꯝꯗꯕꯅ ꯀꯩꯗꯨ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯗꯒꯤꯗꯤ ꯀꯥꯈꯠꯂꯝꯃꯤ꯫ ꯀꯩꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯤꯕꯁꯤ ꯃꯥꯒꯤ ꯃꯔꯨꯞꯇꯨꯅꯤ ꯍꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯀꯩ ꯑꯗꯨ ꯃꯍꯥꯛꯀꯤ ꯉꯝꯖꯕ ꯃꯁꯥꯒꯤ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯒꯨꯍꯥꯗꯒꯤ ꯅꯥꯟꯊꯣꯛꯂꯝꯃꯤ꯫ ꯒꯨꯍꯥꯗꯒꯤ ꯅꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯃꯔꯨꯞꯇꯨ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯒꯨꯍꯥꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯅꯨꯄꯥ ꯑꯗꯨ ꯈꯣꯏ ꯃꯍꯨꯝ ꯁꯥꯕ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯀꯩꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯃꯨꯛꯇꯤ ꯅꯥꯟꯊꯣꯛꯂꯕꯁꯨ ꯍꯟꯅ ꯍꯟꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯔꯅꯨ." ꯅꯨꯄꯥꯗꯨꯅ ꯀꯩꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯅ ꯑꯩꯕꯨ ꯆꯥꯕ ꯄꯥꯝꯂꯕꯁꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯈꯤꯒꯦ꯫ ꯑꯩꯍꯥꯛꯇꯤ ꯆꯤꯛꯀ꯭ꯔ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯌꯦꯡꯉꯨꯇꯨ, ꯃꯥꯡꯗ ꯎꯔꯤꯕ ꯈꯣꯏ ꯃꯍꯨꯝ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯗ ꯌꯥꯟꯊꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯌꯦꯡꯉꯨꯔꯕ ꯅꯠꯇ꯭ꯔꯒꯅ ꯐꯨꯔꯨꯔꯕꯗꯤ ꯃꯍꯥꯛꯅ ꯆꯥꯅꯤꯡꯕ ꯁꯥ ꯉꯥ ꯆꯥꯕ ꯐꯪꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ." ꯃꯗꯨ ꯇꯥꯕꯗ ꯀꯩꯗꯨꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯝꯃꯤ꯫ ꯑꯔꯥꯝ ꯈꯣꯏꯔꯥꯝꯕꯅ ꯁꯥꯗꯨ ꯆꯥꯅꯤꯡꯃꯟꯈꯤꯕꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯝꯊꯥꯛ ꯇꯧꯕ ꯍꯩꯕ ꯃꯔꯨꯞꯇꯨꯅꯗꯤ ꯇꯧꯁꯤꯟꯅꯔꯗꯨꯅ ꯆꯤꯇ꯭ꯔ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯌꯥꯊꯪ ꯑꯃ ꯂꯧꯈꯤꯒꯦ ꯍꯥꯏꯗꯨꯅ ꯈꯔ ꯂꯥꯞꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯂꯥꯎꯅ ꯀꯩꯗꯨ ꯇꯥꯅꯕ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯁꯥꯗꯨ ꯆꯥꯕ ꯄꯥꯝꯂꯕꯗꯤ ꯌꯥꯟꯊꯔꯤꯕ ꯑꯗꯨꯗ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯐꯨꯖꯤꯜꯂꯨ."
Madu tabada aram khauramlaba kai adudi khoi mahumdu ipang pangna chongkhaladuna phujilami khoi mayam paithuraktuna kai duda chikpada khoi mayam dutagi kannaba honaduna kai adu kochen chelami chena apangba kai aduna nupadugi namthaktu khanglammi mana sauraduna magi maruptu hatnaba koithi thirami talaksida nupasina khara lamna mafam amada leiraga apakpa phal amada maton tumba yotpina mathak lomda thamlaga pakna yaisinduna thamlammi kai aduna mahakpu ubada ngangladuna hairammi namthak tauba pangdaba nupa oksa chabagi hutta ngasidi nangi sadong charagani haiduna huttana chensalai kai adugi saumdu ubada nupaduna lapna hairammi aibu chadringaida mamangda wa amatang haikige prithibisida mi kayamarom leiribasing adugi manungda tamthiba khara yaurabasu mi khudingmaktudi tamthiba natte nahak nattana atopa kai amata kaidongdasu marup oina loinaraktri aduga kanadasu minam manganglaktri aihakti jagatpu sembiba mapuna hairambagi matung inna machil tumkhattuna leiriba phalsi semduna leiribani Ishwarna hairakpa wafamdu indaba ngamde aduna nahakna aibu chage hairabadi wafamdu Ishwarda hairukhige aduga aingonda kihalliba ikaiba piriba mayamdu loina haidoktuna dandi pihange jagatpu sembiba mapuda mana haikhiba wasing adu loina haido ugani haibadu tabada kai adu kirammi mahakna mana haikhiba soikhiba punamak adu ngakpiyu haina haijarami kai adu saubadu nemtharaba matungda nupaduna hairammi kanagumba amana phal asida amuktangbu phamlabadi mahakna paiduna yeknaba phaba ngambata nattana arotpa yeknaba phauba phaba ngambi mikup amada mahakna yauningba lam yauba ngammi arapada leiba mi phauba phaba ngammi arotpa sa phauba irai laina phaba ngammi haibasi tabada phalsida phamlabadi icham chamba amadi oiraroi haina kaiduna khalami mana chaningba chaba phanglagani haibasida nungaiba pokjarami masidagi mahakna haiki ngangkhibasing adu ngakpiu haijaduna upak mathaktuda chongkhalami mahakna hek phamthabaga machil tumlaba yotpi singduna masada thinduna ihingna hing sarami areng khudingi I thoklami mahak haugattuna lengba ngamlamdi kaidu aram khauranglami aduda nupaduna hu yauba ising pithaklami isingdu thakpa hek loibaga kai adu khanau amadi puk chaktuna oro onduna sirami kaidu siraba matungda nupadu mayumda halaklami aduga oksa aduga loinana ahauba chaklen ama charaga magi minam mangangba punsi adu makha tana chathaki